Ngasi ayuki pung mapandagina nungthilgi pung ani taba phawba Manipurgi journalistsingna wakat mifam phamkhre wakat mifam ase press ki ningkha tambagi mayokta threat lakpagidamakta yaningdaba phongdoktuna phamkhibane wakat mifam asigi matung tarakpada nungthilgi pung ahum taba matamda Manipur Press Club ta pangthokiba miyamgi mifamna lawkhiba warepsing Khangminnasi Mahiroi Loop M Suge ex office bearer singna semba fact finding committee no October gitang mapanda GM Hall da mifam pangthoktuna lawkhiba warep media da phongba yani natraga yaroi haina chayetnaba lakpadagi numit nini paumi singna mathau tauba lepkhibadage wairagliba phibam asigi matangda amzu EGM amade MHJU na punna sinduna ngasi October gitang taragani thoi 2022 gi nungthil pung ahum taba matamda CSO singi mihut yauna miyamgi mifam ama Manipur Press Club ta pangthokhe mifam aduna makhagi warep sing asi amatoina yana duna lawkhe ahanba warep kumja 2021 gi March ki tang mangada Manipur Press Club ta pangthokiba miyamgi mifamna lawkhiba warep sing haibade loop amagi manungda chayetnaba leiraga media da saitheng piba yaningdaba phongdokpa nakal animakta leiriba yanadaba sing loisindriba phawba nakal anigi makhal amatagi pau yanaba phibam laktriba phawba haptaba amzu amadi EGM anina state asida tangdu leitana amadi mediana ningtamna leibak miyamgi thagol tawba ngamjanaba semba code of conduct local adjustment bu stakeholder khudingmakna ikai khumnaba utpinaba haijaba warep mathaki warep ani ase ngasigi mifamna amukhanna chetsinhan bahaina warep lawre ani suba warepta M-sugi maikaidage media da thadorokpa cherol natraga makhoiga mari leinaba paw yauna mahiroi loop asige mari leinana atopa nakaldagi lakpa paw amata yanaba phibam ama laktriba phawba phongda bahaina warep lawre ahum suba warepta lepluraba I pawga mari leinaba thabaksing October gitang taraga humdoi 2022 dage amuk hanjin bahaina su warep lawre haijariba khwairakpam nauba General Secretary Amjo Haukiba October gitang tarada pangthokiba UGC Net December 2021 amade June 2022 March cycle ge history paper ki question leak wari haiduna YouTube video amade fact tweet kaya thagalagliba se aranba pawni haiduna khangalagle hairiba aranba pawase social media da hojikana circulate tawrakle National Testing Agency NTA na asigumlaba allegation ase kanna yaningdaba phongdokle maramde question paper amata question leak oibage wafam leiti haire Dr. Sadhana Parasar Senior Director Exams na khuyek piduna thadorokpa public notice amada asigumlaba aranba pau kaya social media da thadorokliba sidage section na bakhangalakle aroi bada tabi diba pumnamakpo thagachare